Lakhipuronline puthokchaba October gi tang 18 thangje numit ki Khomjinba Pao tabirase ahanbada maruoba Pao Mahiroi singi dabi thabak ta onthok pidabadagi Jiribam Higher Secondary School solon sinkre Jiribam district ki manung chena laiba Kalinagar part 2 da private school ama maina chakre Barak turel da asi bahchang ama thengnare Karingban जिला की पथरकांदी द थोकी बलंबी की कुनोक्तिब थौदोक अमदा असम पुलिस की पर्सनल अनि लैखिद्रे असम लैंगाकना मुख्यमंत्री आत्मनिर्भर असम स्कीम लिसिंग अनिगा कुनमरी हौदोक्रे अमसुंग इमाखोल की खोंगचत्ता जातिसोर सौबाम अमसुंग केसो सिंह इरेंगबा अनिगी निंगसिंग थौरम पांगथोक्रे हौजिक मपुंग ओइबा पाउ ताबिरसे Jiribam Higher Secondary School Students Union na school asigi award pa oja PPU amadi transfer tawraga join tawdaduna leiba oja athuba matamda school asida join tawhalo haiduna Minister of Education da memorandum amadi wakat mifam famduna wakat labasu thabak oina tawbiraktabadagi union na school solon sinkre masigi matangda Jiribam Higher Secondary School Students Union gi Games and Sports Secretary Laisang Them Bobina paumising da haikibada Aikhoigi award pa oja PBU hairaduna Jiribam gi DC gi kuthangda thasi gi tang tarukta Education Minister da memorandum ama pizakhi matungda tang nipan da su wakan mifam ama phamkhi adubo ngasi phawbada thabak oina tawbiraktabadagi school thong lon bagi khongjang asi chathajabani aikhoigi demand phangdriba phawba school thong lon singani haina makhatana mahakna phungdokhi View Khomjinba October gi tang tarukta Jiribam DC gi kuthangda Education Minister da memorandum ama pisan khaba matung thabak ta onthok yaktabadagi makhata na Khomjinba October gi tang panda sit in protest ama pang toki waliba oja sing ama gi join tawdana leiba oja sing join ko honbio haikhiba adu ngasi phawba thabak ta onthok yaktabadagi ngasi October gi tang panda gi matung asi de thongchin jarani Ngarang nungalamdai pung ahum makhairom tarakpa duaida Jiribam district ki manung chana leiba Kalinagar part 2 da private school ama maina chakre Jiribam headquarter dagi meter chamngarom tamak thapna leiba Blooming Flower Children Foundation School asi mai chakpa gi pauta badagi fire tender laktuna mai kanna bahona ki thodok aduda school asi gi ayamba saruk maina tumna chakre haire Jiribam da handak thokiba irang na maram oiraga school asi thonglon ki badagi mahiroi sing larik laisu tamdaduna lakpani haire Reverend Benjamin Sakum na lingkhat ki ba school asi kari karamba maram dagi mai chakhibano haiba khangma ngamde haina pawgili khuna sina haire Barak turel da asiba hakchang ama thengnare ngarang irai nimit ki ayuk pung 13 rom tarakpa duaida Barak turel gi Ornapurna Bridge ki makhada sakhangdaba nupa amagi asiba hakchang ama thengnakre mafam adugi miyamna Barak turel da irujaba lakma matamda asiba hakchang adu singda tawduna leramba thengnabani haire Malugram Police Station da paupi bedagi police laktuna asiba hakchang postmortem gi damak Silchar Medical College da thakre miyoi asigi masak maming hojiksu khangma ngamdri haina pawasina haire Karingban जिला की पथरकांदी बाईपास दा सगोलसे नुमित थोकिबा लंबी की खुदोंथिबा थौदोक अमदा असम पुलिस की पर्सनल अनि लैखिद्रे अक्टूबर की 13 की नुमिदांग पुंग 9 मखाइरोम तारकपा दुआइदा थोकिबा थौदोक अदुदा राजीव बर्मन चाही 19 अमदी बदन बर्मन चाही 92 मखोय अनि नथरोकिबा बुलेट मोटरसाइकिल अदुना खामदनो लेरंबा लेंगोय पुबा ट्रक अमदा थोमजिनबदा लाइबक्तिबा थौदोक अदु थोकिबनी मखोय अनिमक करिंगबन जिला दा 15 सुबा असम पुलिस बटालियन दा थबक तौबनी हाइरे असम लेंगाकना राज्य असिगी थबक फंगद्रिबा नहासिंगदा मसाना मसागी खोंग द लेपचबा ngamnanabagi pandamda मुख्यमंत्री आत्मनिर्भर असम स्कीम लिसिंग अनिगा कुनमरी हौदोखरे स्कीम असigi makada राज्य असigi नहा लाख अनिदा लुपा लाख अनिदगी न मंगा फावबगी सेल gi tengbang pigedori applicant sing असम दा leiba masagi chahi kunipandagi nifu phawbagi manungda leiba oigadabani aduga SC ST amadi OBC singda chahi gi relaxation pigani hairi applicant sing masagi bank account leiba class 10 pass tawbadagi hauraga professional degree paiba oigadabani senpham asi chahi manga gi manungda sendo yauduna singba yai Atmanirbhar Awesome Scheme asigi online apply taunanabagi damak official website
cmaa.assam.gov.in asida changnana bahari. Chief Minister's Atmanirbhar Assam Abhijan 2.0 asi November gi tang 19 phauba registration gi matam piri. Iramdam miyamgi apunba khorjailuk ima kholna sinduna ima kholgi khongchatta jatisor sobama masung keso sing irengba anigi ningsingbagi thoromama ngarang irai numita ima kholgi office mantri pukrida posongam gram panchayat ki honorable pradhan Sri Maisnam Mangi Singh ima kholgi president Dr. C.H. Chandrakanta Hanagi Sahitya Academy ki Manipuri Language Advisory Board ki convener N. Kiran Kumarna chief guest chairperson guest of honor oina lengsin bikhi aiba layoi kraba ani asigi saireng amasung wari macha sing ima kholgi member laisangthem ibeyaima Dr. R.K. Nirmala Sagolsem Lakpati Mangang Sagolsem Mohendro R.K. Sanahan Bichanu Lauriam Santani Nisikanta Lairan Lakpam amasung Sagolsem Bilasini napathokhi Jati Surgi Punsiwari ima kholgi founder president Dr. Gunachandra amasung Keso Irengbagi maramda ima kholgi executive Tonjam Sarojini Chanu nangangbikhi Thoromasida ima kholgi secretary Wahengbam Roman Miteina Taramna Okpa amasung Thoromgi nungi oiba warol pibikhi Honorable Pradhan Maisnam Mangi Singna ima kholgi tunglamsat ki thorom kayada angamba mateng pangani haikhi guest of honor oikiba Hanagi Sahitya Academy ki convener N. Kiran Kumar nasu Thauramasi silang bagi damak harau nungai ba phongdokhi Thauramgi anchor na Thaudam Siamjaina oibikhi Thauramgi thagat wahaina All India Radio gi saisakpa Haisnam Raghumani na pibikhi Tasega haragati tago tha loigiba irabot ki tha loigiba October lakwa Barak ki dibanunga Tramangada Manipura Sangha Mayam Simishin Boyla Aigi Mayam Haya Video Yosepi Mako Home High with Manunga Anita or Anita Adu Anita Lakhipur online channel asibu yengbiri basingna pawasibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu aroibada maruoiba paw amukhanna Mahiroi singi dabi thabak ta onthok pidabadagi Jiribam Higher Secondary School Solon Sinkre Jiribam District ki manung channel laiba Kalinagar Part 2 da private school ama maina chakre Barak Turel da asi bhakchang ama thengnare Karingban zila ki Patharkandi da thoki balambi ki kunokti ba thodok amada Assam Police ki personnel ani laikhidre Assam laingakna Mukhyamantri Atmanirbhar Assam scheme lesingani ga kunmari hodokre amasung ima kholgi khongchatta Jatisor Sobam amasung Keso Singh Irengba anigi ningsing thoram pangthokre Lakhipur online YouTube channel gi paw sandok jaba ngasigi oinadi matang asidaloi jare